Manipur ke hanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari leinaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba languna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layengli hospital asida ataba mamalda layeng batanatana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 70055341666 natraga 8974572154 da pau phabirak yagani Komzara ELITETV ki test of cartoon maha meng ta video si Muhammad Tara Mokchari maron ngasi imfala hongo pause sing cartoon singda cartoon nisina kari haining liba kari phonong liba kari wakal khal niba do miam sango thamjage am lokhu sage sangai space ki untopani da ba cartoon sim yang phajaba sida kana manjo Donald Trump ni manmani leise duga magi khoi symmetry dre lakpani ada mana hauji leba ke chak sindana amadong to lan to lebse ade magi support to wina ba to uda support to biraktraba adigi ceasefire tawse haiba mayam si hajik thaina gi dumaina dum actor super power ni haidana yadaba ama actor landaba yadaba ama support torokba nakande ka thomjalakba ama correlated oiba issue mayam leibne adudani mayam si aduna vai Israel ka toraga moine sida Iran da landa na toriyo mayam singa do ju adigi Iran so araiba nate mayam torok haji thengdari mayam daneba aduna adaidana mana thamakpa yam phajaba cartoon da symmetry gi mi shiu mayam leira Donald Trump sina hai this world is not our home prithvi se akhoi yum nate we are just travelers akhoi di lamkoi ba ngaktani one day normally we will meet death si vibe se soidramni se adoni haji mi be punsi hingnari se akhoi sum mangai si sahi 80 90 punsi gedra tam ngam ponte na hingi se nusi chana lemina ba amaga mateng pangna ba aduni na koina siningde hairga so koi side yaroi doini si ba se namda por lebni any moment da any da koi dum accident thola kuta ka thiba yai kanom toroga adi mai chingdana si ba dagi dolan dagi tarkari na me ga toruka na tawni do si ngai ba si damu kana gum khara di pen da masa matan da mu si jab yaruni ba suicide tawdana aduni ana mioi ba ski ma poge brahma mu no pongam dre hai mioi ma pokse yam laina khanna ba aduna si dei torim ni mi gi hospital da digi school da no me caption na drone thadana na nuclear bomb caption na me am tori me am oi nuclear bomb bokti kapte bomb caption na kotna tori me am se lo ma nuclear gi bomb thamjan na no ongkhat na dra lei sin na malem si ke so khoina pu bu si yaroi da bani adum le hoga da bani generation am gi matong da generation am la aga adum prithvi di si dum le hoga da ne ba adani atuda mana Donald Trump sina wakhal tarak pagi sin nam kha aga BBS na thamapani yam phajaba adum ba wan to leba cartoon thamjage madam the leisna khoi sana leba ki loiredana siang bio hojing metri bekha loigre 12 ki loigre padi thokpane khoi ge bekha fail oi doroba ama toroba duda pam jan pimsa singsi ahal laman ma pana chaini khoni adna hekta chen thokpa yum pan thokpa nupi thijanba sidum thu em amanga di hawrga lai adugi matangda sinnama khak samakpane cartoonist na da nupasna haiba ngai khuda simple passport di torok pa yaidana ma di fail oi ne sineba ana chela si sineba nupi naije ai pass tora aroi fail oi ne duna chela sina ngai khuda simple passport di torok pa yaida nupi no khume o result ngai horo ai fail oi gadaba kananom da chen khragena am nunga poni dok thokpa yawi masi tawdana ba adumba message am pi ba ana fajaba adumba wahan thok leba cartoon thamjage masing khale ngang sina bhab ta ba mithok tai wakal ta ba
ꯑꯗꯨꯝ ꯑꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯐꯦꯜ ꯂꯣꯏꯔꯦ ꯑꯃꯨꯛ ꯊꯥꯕ ꯌꯥꯏ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯀꯔꯤꯒꯤ ꯇꯝꯃꯤꯅꯣꯗꯤ ꯃꯌꯥꯝ ꯈꯪꯉꯕꯅꯤ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯕꯛ ꯐꯪꯗꯅ ꯂꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯣꯏꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯩꯗꯧꯗꯣꯏꯅꯣ ꯊꯤꯀꯥ ꯇꯧꯔꯒ ꯄꯩꯁꯥ ꯄꯥꯏꯔꯒ ꯚꯣꯠ ꯂꯦꯞꯄꯒ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯃꯌꯥꯝꯁꯨ ꯌꯧꯔꯛꯄꯗ ꯑꯉꯥꯡꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤꯡꯁꯤ ꯈꯔ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯄꯁꯨ ꯌꯥꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯃꯨꯅꯤ ꯑꯗꯨ ꯂꯨꯄꯥ ꯂꯥꯛ ꯅꯤꯐꯨ ꯌꯥꯡꯈꯩ ꯄꯤꯅꯤꯡꯉꯥꯏ ꯊꯕꯛꯀꯤ ꯆꯪꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯑꯗꯨꯗꯒꯤ ꯃꯗꯨꯅ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯆꯧ ꯑꯆꯧꯕ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ IFS ꯑꯣꯏꯕ IAS ꯐꯥꯎꯕ ꯌꯥꯎꯔꯦ ꯑꯩ ꯀꯩꯗꯧꯗꯣꯔꯤ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯐꯨꯝꯕꯪꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯔꯛꯄ ꯌꯨ ꯊꯛꯂꯛꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯗꯕ ꯅꯠꯇꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕꯒꯤ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯁꯤꯒꯤ ꯐꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯅꯤ ꯑꯗꯨꯅ ꯁꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨꯍꯦ ꯑꯗꯨꯅꯤ ꯕꯥꯂꯨꯍꯦꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯁꯗꯥꯅꯟꯗꯅ ꯄꯨꯈꯠꯂꯛꯑꯦ ꯑꯗ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔꯒ ꯆꯠꯃꯤꯟꯅꯕ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏꯕꯅꯦꯕ ꯏꯂꯦꯛꯇꯦꯠꯁꯤꯅ ꯃꯃꯥꯡ ꯀꯥꯡꯉꯦ ꯃꯥꯏ ꯃꯇꯨꯡꯗ ꯂꯩꯕꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯋꯦꯗꯤ ꯑꯗꯨꯝ ꯍꯥꯡꯉꯤꯗ ꯀꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯌꯦꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯍꯥꯏꯔꯛꯄꯗꯨꯅꯦꯕ ꯁꯤꯗ ꯏꯂꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯄ ꯑꯗꯒꯤ ꯅꯦꯍꯔꯨ ꯇꯨꯄꯁꯤꯁꯨ ꯃꯊꯥ ꯁꯥꯏ ꯍꯨꯃꯥꯡ ꯀꯥꯡꯅ ꯑꯗꯨꯅ ꯑꯃꯗ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯁꯦꯀꯨꯔꯤꯇꯤ ꯌꯥꯎꯗꯅ ꯆꯠꯄꯤꯌꯨꯅꯦꯅ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨꯅꯦꯕ ꯍꯥꯏꯋꯦ ꯍꯥꯡꯉꯦ ꯑꯗꯨ ꯇꯧꯋꯦꯅ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁ ꯑꯃꯁꯨ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯑꯩ ꯆꯠꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯀꯥꯏ ꯃꯗꯨꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯦꯛꯇ ꯇ꯭ꯔꯦꯟ ꯑꯣꯏꯗꯅ ꯀ꯭ꯔꯤꯇꯤꯛ ꯃꯌꯥꯝ ꯑꯃ ꯇꯧꯅꯗꯅ ꯗꯤꯕꯦꯠ ꯇꯧꯅꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯀꯨꯏꯗ꯭ꯔꯤ ꯅꯨꯄꯤ ꯑꯃꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃ ꯊꯝꯃꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯍꯥꯡꯉꯦ ꯑꯩ ꯆꯠꯂꯤ ꯀꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯣꯐꯤꯁꯥꯔꯅ ꯆꯠꯄꯒꯤ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃ ꯁꯤꯝꯄꯜ ꯁꯤꯇꯤꯖꯦꯟ ꯑꯃ ꯈꯨꯟꯖꯥ ꯑꯃ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯖꯥꯗꯤ ꯆꯠꯄ ꯌꯥꯗꯕ ꯐꯤꯕꯝꯅꯤ ꯑꯗꯨꯅꯤ ꯍꯥꯏꯋꯦꯗꯤ ꯑꯗꯨꯝ ꯍꯥꯡꯉꯤ ꯀꯩꯅꯣ ꯀꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯩꯗ ꯑꯃꯁꯤꯅ ꯈꯨꯝꯕ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯗꯅ ꯆꯠꯄꯤꯌꯨꯅꯦꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗ ꯀꯩ ꯍꯥꯏ ꯂꯥꯛꯀꯦꯗ ꯃꯌꯥꯝ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯏꯂꯦꯛꯇꯦꯠ ꯄꯥꯔꯁꯟꯅꯤ ꯁꯤꯗ ꯄ꯭ꯔꯖꯥ ꯁꯥꯔ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯇꯧꯕꯤꯅꯨ ꯚꯣꯠ ꯃꯌꯥꯒꯤ ꯁꯦꯝꯅꯕ ꯂꯩꯔꯣꯏꯅ ꯃꯌꯥꯝꯁꯦ ꯍꯥꯏꯅꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯃꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯁ ꯉꯟꯅ ꯁꯦꯝꯕ ꯌꯥꯄꯣꯟꯇꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯗꯨꯅ ꯚꯣꯠ ꯃꯌꯥꯗ ꯑꯣꯏꯅ ꯁꯦꯝꯒꯦꯅ ꯍꯥꯏꯈꯤꯕꯒꯤ ꯂꯩꯈꯤꯕ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯁꯥꯔ ꯚꯣꯠ ꯍꯧꯖꯤꯛ ꯌꯥꯝ ꯁꯦꯝꯗꯣꯛꯄꯤꯒꯅꯨ ꯚꯣꯠ ꯃꯌꯥꯗ ꯁꯦꯝꯅꯕ ꯊꯝꯕꯤꯌꯨ ꯂꯣꯏ ꯀꯥꯎꯈꯤꯅꯤ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯈꯨꯝꯃꯦ ꯁꯦꯝꯃꯔꯣꯏ ꯇꯥꯗꯅ ꯍꯥꯏꯕ ꯆꯨꯝꯃꯦꯅ ꯁꯤꯗꯩꯗ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯁꯥꯔ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯂꯝꯕꯤ ꯁꯦꯝꯒꯠ ꯁꯥꯒꯠꯇꯅ ꯀꯔꯤ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯕꯤꯒꯅꯨ ꯚꯣꯠ ꯃꯌꯥꯒꯤ ꯁꯦꯝꯅꯕ ꯂꯩꯔꯣꯏꯅ ꯚꯣꯠ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ 2027ꯗ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅꯤ ꯆꯨꯝꯃꯤꯅꯦ ꯇꯥꯗꯅ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯁꯦꯝꯃꯔꯣꯏ ꯑꯗꯨꯗꯤ ꯇꯥꯗꯅ ꯍꯥꯏꯕ ꯆꯨꯝꯃꯦꯅ ꯁꯦꯝꯃꯛꯇꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯁꯨ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯐꯝꯕ ꯉꯥꯏꯍꯥꯛ ꯆꯥ ꯒꯤꯂꯥꯁ ꯊꯛꯄꯗ ꯑꯍꯟꯁꯤꯡ ꯋꯥꯀꯤꯡ ꯆꯠꯂꯒ ꯑꯐꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯔꯁꯤꯀꯣ ꯑꯅ ꯍꯥꯏꯕ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯑꯁ ꯑꯐꯕꯗꯨꯅ ꯈꯤꯠ ꯍꯦꯜꯂꯦꯅ ꯑꯗꯨꯅ ꯈꯤꯇꯪꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯅꯥꯕꯨ ꯈꯟꯒꯗꯒꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ 2027ꯁꯤꯗ ꯑꯩꯈꯣꯏ BJPꯒꯤ ꯁꯔꯀꯥꯔ ꯂꯥꯛꯀꯗ꯭ꯔꯥ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯔꯀꯥꯔ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯁꯤ ꯃꯗꯨꯒꯤ ꯔꯤꯖꯜꯗꯨ ꯂꯥꯛꯑꯀꯥꯟꯗ ꯈꯪꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯑꯗꯨ ꯍꯣꯏ ꯍꯧꯖꯤꯛꯁꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯗ꯭ꯔꯤ ꯑꯦꯄ꯭ꯔꯤꯜ 2nd ꯋꯤꯛ ꯑꯗꯥꯏ ꯇꯧꯕ ꯌꯥꯏ ꯈꯣꯠꯂꯤ ꯑꯦꯄ꯭ꯔꯤꯜ ꯑꯗꯨ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯊꯥ 3-4 ꯉꯥꯏꯔꯦ ꯑꯗꯩꯗꯤ ꯀꯣꯠ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯈ꯭ꯔꯅꯤ ꯊꯥ 2 ꯃꯃꯥꯡꯗ ꯑꯗꯨꯅ ꯌꯦꯡꯁꯤ ꯑꯗꯨꯅꯤ ꯑꯗꯨꯗ ꯍꯥꯏꯗꯨꯅꯦꯕ ꯑꯐꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯔꯁꯤꯀꯣ ꯑꯅ ꯍꯥꯏꯕꯗ ꯑꯐꯕꯗꯨꯅ ꯈꯦꯠꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦꯅ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦꯁꯤꯗ ꯃꯇꯩ ꯃꯅꯥꯎꯁꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠꯇ ꯂꯩꯕꯅꯤ ꯑꯗ ꯈꯟꯅꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯗꯤ ꯍ꯭ꯋꯥꯠ ꯐꯨꯠꯄꯥꯠ ꯏꯚꯤꯛꯁꯟ ꯀꯔꯤ ꯐꯨꯠꯄꯥꯠ ꯏꯚꯤꯛꯁꯟ ꯇꯧꯔꯅꯤ ꯍꯥꯏꯕ when they can't evict countless houses in the villages ꯁꯤꯗꯩꯗ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝꯗꯨꯗꯤ ꯏꯚꯤꯛꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯨꯠꯄꯥꯠꯁꯤ ꯏꯚꯤꯛꯁꯟ ꯇꯧꯅꯦꯕ ꯍꯥꯏꯅ ꯃꯥꯅ ꯁꯥꯎꯅꯤꯡꯕꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠꯇ ꯊꯝꯃꯒ ꯆꯥ ꯅꯨꯡ ꯀꯩꯀꯩ ꯌꯣꯟꯖꯕꯗꯨꯅꯤ ꯑꯗꯨꯝ ꯌꯥꯎꯏ DN ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯔꯝꯕꯁꯨ ꯑꯃꯨꯛ ꯇꯛꯈꯥꯏꯔꯨꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯔꯦꯡ ꯁꯥꯟꯅ ꯑꯃꯨꯛ ꯂꯤꯡꯈꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯊꯤꯛ ꯅꯥꯏꯗꯕ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯄ꯭ꯔꯖꯥꯁꯤꯗ ꯀꯃꯥꯏꯅ ꯇꯥꯛꯀꯅꯤ ꯀꯃꯥꯏꯅ ꯗꯤꯕꯂꯞꯃꯦꯟ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯈꯪꯗꯕꯒꯤ ꯏꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ what footpath eviction when they can't evict countless houses and villages
ꯑꯁꯤꯕ ꯈꯨꯡꯒꯪ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯏꯕ ꯌꯨꯝ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯏꯁꯤꯡꯁꯤ ꯇꯛꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯐꯨꯠꯄꯥꯠ ꯇꯛꯈꯥꯏꯅꯤ ꯃꯁꯛꯁꯤꯡꯁꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯊꯝꯃꯤꯁꯤꯗꯅ ꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ न्यूरो पेशेंट्स के स्पेशलाइज हॉस्पिटल न्यूरो एमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजवाई मथक टोंगथाम लिकाइदा हांदोकचरे हॉस्पिटल मरुना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथीबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंब लायेंगली हॉस्पिटल न्यूरो की लायेंग चंबा अफब मखल की खुसु खुलाई अमदी मेशिन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायेंगली लमदम न्यूरो सर्जन यामना तांगलिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदसु नतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा कयासु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबसिंग लायंगली हॉस्पिटल असिदा अताबा ममलदा लायंग मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब कमरी लेनबसु अताबा ममलदा फंगल्ली ngasimaglenshin biro amadi kudong saba singa silobiho hena kuba mrol gidamak hospital asigi telephone number 700553416 natraga 8974572154 da pau phabirak yagani